May Muthanbagi Kongba substation the Miyamna Landarakhre electricity employees singe 7 pe pinaba kanbe pikre prepaid counter thingjinba amasung mafam kaya da may muthatkibagi wathok lanthok kaya marum thokraba tungda Manipur State Power Company Limited MSPCL amasung Manipur State Power Distribution Company Limited MSPDCL ge employees singda 7 pe ROP 2019 chanahanbagi laingakna ngarang numidang kanbe order pikre Commissioner Power Raghumani DC Imphal West Kiran Kumar amadi atai makok thongba official singa tangka kaya thongna wari sanarba tungda laingakna kanve order pirakpadu employee singda utlaba matungda muthatluraba mai nauna sambage thabak haukhre haina laingaki official amana pause asida haide Manipur laingake Power Department ke Under Secretary Orzubala Haurengbamna ngarang numidang MSPCL amasung MSPDCL ge Managing Director singda iba cherol amada company ani asida deputation da lairiba employee singda 7 pay service revised pay rules 2019 pina bakhangan khrei nakal ani ge yasinaba laitringai employee singna khongjang changsilingai gi manungda mafam khara da mai ngalhalli aduga khara da ngalhande haibagi wahauda sauraba miyamna ngarang numidang kongba lairel pata laiba power substation da Landarakhre sauraba miyamna office manungda changsinduna mingsel thugaiba atai potsai sing mang tahan bada chingba kaya marum chatharam khe tungda irilbung police station gi osina luchingba tim kaya marum lakpadage ka henba amang ata thokidre masigi su mathakta muthaluraba mai sing mathang ngalhanba haukhre haide Chief Minister Nongthongbam Birena social media da electricity gi strike hojik yanaba puraklagani khalle wari sanari haina numidang wairam da thagalakhe CM gi wafam aduda COVID-19 gi kallaba lanpham maraktuda pe hengatragade anaba laying batoklagani haina che pirakhiba miyoi khara mahiroi singna parikya tharamdaida pe hengatrabade exam hall changloi haiba miyoi khara pe hengatragade mai muthatkani haiba miyoi khara mayam sina semlaga lairiba aikhoi ge state Manipur ne state revenue langnaba thausing thokse thingne puthokse thingne cement puthokse thingne foreign liquor license pi se thingne masidani aikhoina lairise yaure employee singna khongjang changsilingai gi manungda state asigi mafam kaya marumda mai phangnakhide Imphal East West Thobal amadi chingi district sing asidasu mai phangdabagi wathok sing lakhe JSC of MEEU PESA MOA na changsilakpa khongjang gi makha chatharak poina ngarang division office sing amadi prepaid counter sing thingduna kaisampat ki power house gate mamangda wakat mifam phamkhe employee sing gi khongjang asiga mari lainana ngasidagi layeng sangnataba feeder amata da mai yauroktabada Sem dana ba employee sing na warep laukibana maram oiraga ngarang state asigi tongan ba mafam kaya da mai mutpada sembi na ba laikhidrai amarom da hojik COVID-19 laisha na maram oiraga mahi tampham sing thingbadagi mahiroi sing physical class ki khudong chaba phangdaduna online class tawriba mahiroi sing dasu khongjang asina maram oiraga achauba saitheng pide amarom da Manipur da hojik MSPDCL amadi MSPCL ge employee association sing na taret suba pe pi ga bani haina sangsiliba khongjang asigi saruk ama oina mai yadaba yaurokpada semdok semjin tawraroi hairiba asi consumer singgi hak matpane maramasina Consumer Protection Act 2019 gi makhada chairak phangningai oi haina Consumers Club Manipur na phongdorokle Consumers Club Manipur gi president ti phulchan na thadorokpa cherol amana makhata na hai association singna khongjang changsinbada consumer singda akaiba piroidaba makhalgi khongjang oina changsinbiyu maduna taduna demand ama phangnaba honabada micham miyamda awaba pinaba mai muthatpa electric bill thifam counter sing thong lonsin bana chingba sing ase makhata na tawbigano masina electric consumer singda awaba pibada natana consumer right pu haktheng na singnaba oina thoklei maramaduna taret suba pe pi dabagi mai piradoi yadaba semloi recharge hapaloi haibase amukhan na haibigano consumer singa electricity department ka lainari ba mari adu phana thamna ba honagadabane employee singi pendaba kharagi dama consumer singbu khulai oina khak sizinaroi dabane Masiki su mathakta consumer singdagi department na karamba mawongda maigi sale sing laukhatli haibasi ningsinggadabane department ki maikaidagi mai DP dana consumer singdagi nongmagi lawgadaba thagi lawgadaba renti adumak lawre madusu consumer right singnabane employee singsu consumer ama oiribani haibasi khak kawroidabane hiram asida laingak asinasu akanba migyang changba mathau tai miyoi kharana consumer singi mai pini piroi haiduna charangnaba ama laihaliba ase khak thohalloidabane Consumer singi hak ngak na bohona bahai basi laingak pai riba singi tangai fadaba thodang ne
Laingak pairibasing amadi taret suba pe pidrabadi consumer singi hakpu manghangani haina phongna lauriba animakna athubada yasinaduna consumer right pu ikai khumnadrabadi club asina Manipur miyamga loinana logi mateng lorkani kana gumba water supply yauna consumer singi essential service piriba khudingmaknasu electricity department ta handak thokliba sigumna matungda amuk hanna thoktana bahona biyu hainasu cherol asina makha na haire en loken congress ki president oina hapkhre Manipur Pradesh Congress Committee ge interim president oina hapkhiba namairakpam loken singabu khudaktagi Manipur Pradesh Congress Committee ge mapung phaba president oina AICC na ngarang hapkhre RN Ravi Tamil Nadu gi governor hapkhre Nagaland gi governor oibada natana Indo-Naga Pisto ke interlocutor su oiriba RN Ravi Tamil Nadu gi governor oina transfer tawkhre agency dagi phangba pawasi gi matungina hangduna leriba Nagaland ge governor gi pham makha taba yathang ama thoktriba phawba Assam gi governor Jagdish Mukhina ahenba charge oina Nagaland ge governor oirgani haire mathang chahida laibak asigi mafam kaya da pangthokodoriba state assembly election ge mangoinana state kaya gi governor sing sindok sinjin tawbagi saruk ama oina RN Ravi bu Nagaland gi governor oirambadage Tamil Nadu ge governor oina thaupunaba president Ramnath Kovind na order thokibane panba yabade RN Ravi asi hokiba kumja 2014 ge August thadage Indo-Naga Pisto ke interlocutor oiduna lakhibane tungda kumja 2019 ge July thada Nagaland ge governor oina hapkhibane haukiba chahidage NSN IM ga mahaka gi marakta chauna mot khenaba lerakpadage Naga gi tongan ba civil society organization singna mahakpu interlocutor ohendana ba amade governor oibadage sindokna ba India government ta taksinduna lakhibane amaromda Tamil Nadu ge hanagi governor Banwaridal Purohit Punjab ki governor oina khankhre loinana Uttarakhand ki governor Baby Rani Moriyasu state assembly mikhal thengnana ba resignation letter pisilakhibaga loinana thabakta gi potharaba lieutenant general Gurmit Singhana Uttarakhand ki anuba governor oina hapkhre union WCD minister Srimati Irani ngasi Imphal da thunglaragane union women and child development minister Srimati Irani Manipur ki tongan ba mafam singda Azadi ka Amrit Mohasab ki makhada pangthokodaba Posan Mahasaruk yanarbagi damak Imphal da laklagane nongmai kapnabada SDFK gi commander in chief sire ama laikanare Churachandpur district police station gi manung chanba Khomintang khulda tha asigi mapan amasung tara gi lonaba ahing nongyai matung pung anirom tabada 38 suba Assam rifles amadi Churachandpur district police ke apunba team amaga suda yaudaba group Socialist Democratic Front of Kukiland SDFK ga nongmai kapnabada SDFK gi commander in chief sire aduga kedaramana sokpadagi rims ta laikanakhre laikhidraba SDFK gi commander in chief adugi mamingna Lenmenthang Haukip Allies Boithang kawe asokpa kedaradugi mamingna Lunkhosai Chongloi kawe mahak Lenmenthang gi bodyguard oina leibani hairi police ki pauna Khomintang khul hairiba area asida SDFK gi commander in chief yauna mahaki kedar kharaga loinana chathok chasin tawre haibagi akaknaba paw ama phangbadage 38 suba Assam rifles amadi Churachandpur police station gi apunba team amana Khomintang khul area da thiba humbagi thabak chathakhe security team maduna yum ama koisinana ba honabada yum madudage nongmai kapthorokpadage nakal anigi marakta khut thoknakhe tungda yum maduda security team maduna changduna thiba humbada SDFK gi commander in chief nongmai maruna panbadagi sina phangkhe aduga mahaki bodyguard na soktuna lairambadagi khudakta Churachandpur district hospital da pukhatuna laikanakhe makhatana rims da pukhatuna laikanare security team maduna makhatana yumduda thiba humbada 9mm gi pistol ahum magazine ahum radio set ani 9mm gi maru chaniga marifugani thoi amadi Honda Activa recover tawkhe lup aduna Churachandpur bazar area da leiba khulgi chip sing dukan amadi business establishment maru oina Tuibong bazar area da tha ahum gi mamangda kihan khanganduna sel khongbotpagi thabak chathai haibasu khangba ngamle SDKF hairiba geng khutpu asida Churachandpur police station na case ani mamangda lakhotuna leidibane masigi thogdok asiga mari leinana Churachandpur police station na case ama lakhotuna makhatana investigation chathaba hokre haide Salaigi board of director sing yauna miyoi manga court na absolute bail pikre Sagolbang Tera Lokrakpam Laikai da leiba Salai Holding Private Limited Smart Society ki Managing Director Board of Director sing yauna miyoi manga Session Judge Imphal West na mamang da pikiba pre-arrest bail sing adubo
ngarang absolute bail oina pire haina open court ta laukthokre court na bail pi khraba miyoi sing adudi kwa kaithel makha leikai dage akoizam dipananda chahi nifuga mathoi tera lokrakpam leikai dage narengbam biswajit chahi yangkhai ga humdoi singjamai mayengbam leikai dage chingkham samson chahi nifuga ni thoi uripok tawrangbam leikai dage tawrangbam tikendra chahi nifuga manga amasung kaisamthong elangbam leikai dage elangbam brojendro chahi nifuga ni thoi de petitioner singna session judge Imphal West dagi mamangda pikhiba pre arrest bail sing adubu absolute bail oina pibi na batongan tongan ba prayer sing nirakhi prayer sing aduna hairibade smart society asida sel deposit tawkhiba miyoi taraga marina lamphel police station da wakalakpadagi police nasu society asigi mathakta investigation sing chathakhi petitioner council amade additional pp na hairibade society asida depositor singna sel deposit tawkhraba matung madugi interest sada ahumgi changda 2019 gi October phawba pibiramme masida yamlaba senpham kayabu singnaba lauktunaba mawongda chatharakpani haikhe council na makha takhibadi salai group of company ase Bombay Money Lender Act 1946 ke manung channa Manipur Society Registration Act 1980 ga 9 gi makha da register tawkhe adubu lamphel police na lakholakpa sumoto case amadagi haukiba chahi 2019 gi October 13 da company asibu thingjin khibane hairiba sisu NIA na narengbam samarjit amadi yambem biren anigi mathakta FIR lakhotuna investigation sing chathakhi NIA nasu salai gi micro finance na singba sing solon sinduna thamkhi loinana bank account sing su sizinaba yahandana makha tana lehelakhi depositor sing dasu pithokpam thokpa sendoi pithokpa ngamdana leiribani haikhi aroibada tabiriba pumnamakpu thagachari